ꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅꯥꯏꯗꯕ ꯈꯜꯂꯤꯕ ꯃꯈꯩ ꯂꯣꯏꯈꯟꯗꯕ ꯅꯧꯅ ꯈꯣꯡꯗꯥꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯅꯣꯡꯊ꯭ꯔꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2025 ꯖꯅꯨꯋꯥꯔꯤ ꯊꯥꯒꯤ ꯅꯣꯡꯁꯤꯡ 13 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265 ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 39 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯨꯞꯅ ꯁꯩꯔꯦꯡ 5 ꯈꯛ ꯈꯟꯒꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 39 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯏꯉꯨꯗꯝ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕꯤ ꯑꯣꯖꯥꯅꯤ ꯂꯣꯏꯇꯥꯝ ꯏꯅꯥꯎꯕꯤꯒꯤ ꯁꯩꯔꯦꯡ 2025 ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕꯤ ꯑꯣꯖꯥꯅꯤ ꯂꯣꯏꯇꯥꯝ ꯏꯅꯥꯎꯕꯤ ꯃꯁꯥꯃꯛ꯫ 2025 ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯂꯤꯁꯤꯕꯣ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯝꯍꯧ ꯅꯣꯝꯍꯧ ꯅꯣꯛꯅꯔꯤꯕ꯭ꯔꯥ ꯂꯪꯅꯔꯤꯕ꯭ꯔꯥ ꯃꯩꯇꯩ ꯑꯩꯈꯣꯏꯕꯨ ꯄꯥꯡꯒꯟ ꯊꯣꯛꯇ꯭ꯔꯦ ꯈꯜꯂꯤꯕ꯭ꯔꯥ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯂꯪꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯦꯅꯤꯡꯊꯥꯒꯤ ꯃꯄꯥꯎ ꯄꯨꯔꯛꯂꯤꯕ꯭ꯔꯥ ꯀꯨꯏꯔꯦ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯏꯔꯝꯗꯝ ꯏꯃꯥ ꯃꯩꯇ꯭ꯔꯕꯥꯛꯁꯦ ꯏꯄꯣꯠ ꯏꯔꯟ ꯏꯔꯧ ꯏꯁꯤꯡ ꯃꯨꯟꯕꯤꯈ꯭ꯔꯦ ꯈꯨꯟꯇꯥꯛ ꯂꯥꯟ ꯁꯤꯔꯦ ꯎꯅ ꯎꯅ ꯈꯣꯡ ꯊꯥꯡꯖꯟꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯉꯩ ꯆꯍꯤ 8 ꯈꯨꯟꯇꯥꯛꯉꯩ ꯈꯨꯕꯥꯛꯇ ꯌꯥꯏꯔꯤ ꯂꯦꯡ ꯃꯣꯔꯣꯛ ꯃꯩ ꯊꯥ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯍꯥꯠꯈꯤꯕ ꯍꯧꯖꯤꯛꯇꯗ ꯊꯥꯖꯔꯛꯏ ꯑꯁꯤ ꯑꯣꯏꯔꯦꯀꯣ ꯂꯥꯟ ꯑꯉꯝ ꯑꯉꯝ ꯇꯥꯟꯅꯕ ꯑꯎ ꯑꯎ ꯍꯥꯠꯅꯕ ꯍꯦ 2025 ꯅꯪꯅ ꯃꯣꯃꯣꯟ ꯅꯣꯛꯄꯕꯨ ꯑꯊꯨꯝꯕ ꯄꯥꯎꯕꯨ ꯄꯣꯔꯛꯄ꯭ꯔꯥ ꯅꯣꯛꯍꯟꯕꯤꯔꯣ ꯂꯩꯕꯥꯛ ꯃꯆꯥꯁꯤꯡ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯏꯐꯃꯤꯟꯅꯔꯁꯤ꯫ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 39 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯄꯅꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯕꯤꯁꯅꯨꯄꯨꯔ ꯈꯨꯂꯦꯟꯒꯤ ꯑꯣꯖꯥ ꯎꯁꯝ ꯀꯨꯟꯖꯣ ꯕꯤꯍꯥꯔꯤꯒꯤ ꯁꯩꯔꯦꯡ ꯇꯤꯟꯁꯤꯟꯕ ꯈꯥꯏꯗꯣꯛꯄ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯣꯖꯥ ꯎꯁꯝ ꯀꯨꯟꯖꯣ ꯕꯤꯍꯥꯔꯤꯒꯤ ꯄꯟꯊꯧꯒꯤ ꯃꯤꯡꯅ ꯅꯣꯡꯒꯥꯈ꯭ꯔꯕ ꯎꯁꯝ ꯕꯥꯕꯥꯇꯣꯟ ꯀꯧꯏ ꯑꯃꯁꯨꯡ ꯄꯂꯦꯝꯒꯤ ꯃꯤꯡꯅ ꯎꯁꯝ ꯑꯣꯡꯕꯤ ꯇꯝꯐꯥ ꯂꯩꯃ ꯍꯥꯏꯅ ꯀꯧꯏ꯫ ꯁ꯭ꯄꯥꯎꯁꯀꯤ ꯃꯤꯡꯅ ꯎꯁꯝ ꯑꯣꯡꯕꯤ ꯒ꯭ꯌꯥꯅꯣꯕꯇꯤ ꯀꯧꯏ꯫ ꯔꯥꯏꯀꯇꯥ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯃꯤ ꯁ꯭ꯀꯨꯜꯒꯤ ꯄꯣꯊꯥꯔꯕ ꯍꯦꯗꯃꯥꯁꯇꯔꯅꯤ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯅꯤ꯫ APM ꯑꯁꯥꯝ ꯍꯣꯖꯥꯏꯒꯤ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔꯅꯤ꯫ APM ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯣꯔꯤꯁꯣꯗꯅ ꯆꯤꯡꯂꯕ ꯁꯪꯁꯊꯥ ꯀꯌꯥꯗ ꯌꯥꯎꯗꯨꯅ
mayamgi chakhutnaba hotnariba oja amani Pup Bishnupur Singimarida leiba APM Bishnupur branch ki lampakta APM ki humputara suba Poram Foundation de Sehirol Lisinganiga Kunmathoi gi November thagi nongsing tarama panda pangthokhiba matamda Poram gi khubam ama ojagi panthau palem anigi mingda kathok pikraba oja amani hauji na oja ase hojai noton bazar da leiri ojagi seireng ase APM Assam hojaina sehirol lisinganiga kunmathoi gi November gi nongsing trama panda phongkhiba sangbhanaba atia kauba sephongda phongdokhraba seireng amani ojagi seireng asibu pathoktuna tahanjariba nongthonbam Kamal Isamak Tinchinba Khaidokpa Tinchinba Khaidokpa Sangsargi Changlaba Yadraba Machakni Heitrabadi Phangani Punsi Khongchatta Akot Atong Anem Awang Mayama Mayok Naribani Heitaba Singna Punsi Khongchatta Awa Ana Amasung Pirang Sintabagi Maichak Kayama Khongchat Chumna Chatliba Singdi Panglibani Mapui Thaujal Mangal Panglibani Marik Mahau Yauba Mapun Sisu Pandit Charak Labadi Marau Sing Leitabamina Hotna Gadabani Nemtahannaba Buddhi Jnanamabu Natrabadi Lakani Amangba Sayaudana Khong Anina Chatrabadi Oitokti Kaidaungay Dasu Mioy Bagi Khongthangsu Manaroi Khongthang Amagasu Khongthang Ama Ani Tauduna Paribani Sanglaba Taibang Punsigi Khongchat Oiribani Punsi Sakwat Lambelsu Khongchat Chida Langi Lanmi Lusing Bana Pandam Pumba Mangda Thamduna Sangshinba Dunatanati Asengba Pandam Matamgi Khongthang Yengduna Lak Libani Matam Tungromda Handok Pakisu Nungaiba Awaba Nokpa Kappa Loinamak Tatna Thana Yadraba Punsigi Sagon Nabani Shupnatagi Ichil Anegi Kabita Gumni Amana Amabu Nungsibana Ngamlibani Kokhanba Amambabu Ngamgani Purakpa Mioy Punsida Asengba Mangalama Khongchat Chitana Tinchinba Khaidokpa Changdaba Yadraba Punsi Machakni Loijare Pangthoktuna Laksariba Sairengisi Aibathisi Thauramashigi Marfutara Homdoi Suba Tangkaki Saireng Pathokpagi Thauramashida Ahom Suba Saireng Oina Laukhatjare Ima Laipak Manipurgi Yumnam Huidrom Mayai Lekaida Leibiribi Ojani Tesmala Oinamgi Saireng Imagi Mamom Singh Haina Mingtholaba Saireng Ase Hauji Taminarasi Ojanigi Masamaki Khontokta Imagi Mamom Singh Haina Mingtholaba Saireng Ase APM Lairembi Senenbu Tabiriba Khwai Khibi Punamakbu Ahanba Maktada Ekok Nona Khurumjari Aigi Sairengi Maming Imagi Mamom Singh Kumal Lampaki Soroki Sidaida Pofam Phambi Memchaubido Saroi Ketu Khongla Kwakna Lambau Selakpa Saroi Ketu Khongla Kwakna Lambau Selakpa Phuk Hogatli Phamungdagi Kairoi Laikai Mase Manem Singdagi Matamgi Oina Aphangba Henzang Napi Khara Laujari Samlangsu Hatkani Kauthoi Garigi Horon Khonglakpada
ꯑꯐꯪꯕ ꯄꯣꯠꯁꯤꯡꯗꯣ ꯄꯥꯏ, ꯏꯅꯐꯤꯁꯨ ꯏꯟꯁꯤꯟꯕ ꯅꯪꯗ ꯈꯨꯠ ꯑꯣꯏꯅ ꯄꯥꯏ ꯆꯦꯜꯂꯛꯏ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯈꯨꯠ ꯊꯥꯡꯒꯠꯆꯩ꯫ ꯇꯣꯡꯂꯛꯏꯕ ꯄꯦꯁꯦꯟꯖꯔꯁꯤꯡꯗꯨꯅ ꯈꯥꯝꯃꯨꯅꯨ ꯈꯥꯝꯃꯨꯅꯨ, ꯒꯥꯔꯤꯅ ꯃꯤ ꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯗ꯭ꯔꯥꯏꯚꯔ ꯆꯥꯎꯕꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯋꯥꯅꯣ ꯅꯈꯣꯏꯕꯨ? ꯑꯁꯤꯕꯨ ꯄꯨꯈꯤꯗ꯭ꯔꯕꯗꯤ ꯅꯨꯄꯤꯅꯤꯅꯦ ꯅꯈꯣꯏꯁꯨ꯫ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯅꯈꯣꯏꯁꯤꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯒꯗ꯭ꯔꯣ? ꯃꯦꯝꯆꯧꯕꯤ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯆꯥꯎꯕꯅ ꯀꯥꯈꯠꯂꯛꯎ ꯀꯥꯈꯠꯂꯛꯎ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯛꯏ꯫ ꯆꯤꯟꯊꯤꯕꯤ ꯅꯨꯄꯤꯁꯤꯡꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯈꯪꯍꯧꯗꯅ ꯌꯧꯁꯤꯜꯂꯛꯑꯦ ꯀꯩꯊꯦꯜꯁꯨ꯫ ꯄꯣꯠꯌꯣꯟꯕꯤꯁꯤꯡꯁꯨ ꯏꯔꯥꯡ ꯂꯥꯡꯅꯩ꯫ ꯌꯣꯜꯂꯝꯂꯦ ꯊꯥꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ꯫ ꯃꯦꯝꯆꯧꯕꯤꯁꯨ ꯊꯥꯗꯨꯅ ꯄꯣꯠꯁꯤꯡꯗꯣ ꯌꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯞꯅ ꯂꯥꯞꯅ ꯂꯥꯛꯄꯅ ꯈꯨꯂꯥꯡꯈꯥꯡꯁꯨ ꯀꯧꯖꯗ꯭ꯔꯤ꯫ ꯊꯅꯥ-ꯕꯥꯕꯨ ꯑꯆꯧꯕ, ꯈꯨꯠꯇ ꯑꯥꯏꯟ ꯄꯥꯏꯕꯁꯤꯡ꯫ ꯊꯅꯥ-ꯕꯥꯕꯨ ꯑꯆꯧꯕ, ꯈꯨꯠꯇ ꯑꯥꯏꯟ ꯄꯥꯏꯕꯁꯤꯡ, ꯄꯨꯡ ꯇꯥꯔꯦ ꯄꯨꯡ ꯇꯥꯔꯦ, ꯃꯇꯝ ꯂꯣꯏꯔꯦ, ꯀꯥꯔꯐ꯭ꯌꯨꯅꯤ ꯊꯝꯂꯤꯁꯦ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯎꯄꯥꯏ ꯂꯩꯇꯦ ꯄꯣꯠꯌꯣꯟꯕꯤ ꯏꯃꯥꯁꯤꯡꯗꯣ꯫ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯤꯟꯊ ꯆꯤꯟꯊꯅ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯄꯥꯔꯤ ꯃꯃꯣꯝꯁꯤꯡꯕꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡꯅ ꯌꯣꯝꯁꯜꯂꯤ ꯄꯣꯠꯌꯣꯝꯁꯤꯡꯗꯣ꯫ ꯍꯣꯔꯣꯟ ꯈꯣꯡꯂꯛꯏ꯫ ꯗ꯭ꯔꯥꯏꯚꯔ ꯆꯥꯎꯕꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯍꯟꯖꯤꯟꯗꯕꯗꯤ ꯌꯥꯗ ꯃꯌꯨꯝꯗ, ꯋꯥꯁꯨ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯒꯥꯔꯤ ꯃꯅꯨꯡꯗ꯫ ꯄꯨꯔꯅꯤꯃꯥ ꯊꯥꯖꯕꯨ ꯉꯝꯖꯕꯤ ꯃꯥꯏꯊꯣꯡꯁꯤꯡꯗꯣ ꯈꯪꯍꯧꯗꯅ ꯃꯝꯁꯤꯜꯂꯛꯏ ꯊꯥꯁꯤꯒꯤ ꯑꯍꯤꯡꯒꯨꯝ ꯀꯪꯂꯩꯄꯥꯛ ꯏꯃꯥꯒꯤ ꯃꯃꯣꯝꯁꯤꯡꯗꯣ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯣꯏꯖꯔꯤ꯫ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 39ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 4ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯀꯣꯊꯥꯜꯇꯣꯂꯤ ꯈꯨꯜꯂꯦꯟꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯊꯥꯡꯖꯝ ꯆꯥꯎꯔꯦꯟꯒꯤ ꯁꯩꯔꯦꯡ ꯀꯣꯔꯣꯅꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯑꯣꯖꯥ ꯊꯥꯡꯖꯝ ꯆꯥꯎꯔꯦꯟꯒꯤ ꯄꯟꯊꯧꯒꯤ ꯃꯤꯡꯅ ꯅꯣꯡꯒꯥꯈ꯭ꯔꯕ ꯊꯥꯡꯖꯝ ꯕꯥꯕꯥꯇꯣꯟ ꯀꯧꯏ꯫ ꯄꯂꯦꯝꯒꯤ ꯃꯤꯡꯅ ꯅꯣꯡꯒꯥꯈ꯭ꯔꯕꯤ ꯊꯥꯡꯖꯝ ꯑꯣꯡꯕꯤ ꯀꯣꯏꯕꯤ ꯀꯧꯏ꯫ ꯃꯍꯩꯒꯤ ꯊꯥꯛꯅ ꯏꯖꯨꯀꯦꯁꯟꯗ MA ꯅꯤ ꯑꯃꯁꯨꯡ B.Ed ꯅꯤ꯫ ꯁꯤꯟꯐꯝꯅ ꯋꯦꯁ ꯀꯥꯔꯕꯤ ꯑꯪꯂꯣꯡꯒꯤ ꯖꯦꯡꯈꯥꯗ ꯂꯩꯕ ꯊꯦꯞꯂꯤ ꯑꯥꯔꯥꯝ ꯏꯪꯂꯤꯁ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯍꯦꯗꯃꯥꯁꯇꯔꯅꯤ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯤ ꯂꯥꯏꯐ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯤꯡꯗꯤ ꯑꯁꯥꯝ ꯑꯦꯀꯥꯗꯦꯃꯤ ꯑꯣꯐ ꯃꯦꯊꯃꯦꯇꯤꯛꯁ, ꯑꯏꯕ ꯂꯨꯞ ꯍꯣꯖꯥꯏ ꯑꯁꯥꯝ, ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ ꯑꯁꯥꯝ, ꯃꯅꯤꯄꯨꯔꯤ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯁꯣꯁꯥꯏꯇꯤ ꯏꯟꯗꯤꯌꯥ, ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯔꯤ ꯑꯦꯟড ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯑꯁꯥꯝ ꯑꯁꯤꯅꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯅꯤꯄꯨꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯣꯟꯠ ꯑꯁꯥꯝꯒꯤ CEC ꯃꯦꯝꯕꯔꯅꯤ꯫ ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯒꯣꯚ ꯑꯦꯗꯦꯗ ꯁ꯭ꯀꯨꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤꯅ ꯑꯦꯗꯚꯥꯏꯖꯔꯅꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯀꯥꯗꯦꯃꯤꯛ ꯀꯥꯎꯟꯁꯤꯜ ꯋꯦꯁ ꯀꯥꯔꯕꯤ ꯑꯪꯂꯣꯡꯒꯤꯅ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔꯤ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯁꯣꯁꯥꯏꯇꯤ ꯏꯟꯗꯤꯌꯥꯒꯤ ꯇ꯭ꯔꯦꯖꯔꯔꯅꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ ꯑꯁꯥꯝꯒꯤꯅ CEC ꯃꯦꯝꯕꯔꯅꯤ꯫ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯁꯤ APM ꯑꯁꯥꯝ ꯍꯣꯖꯥꯏꯅ ꯆꯍꯤꯔꯣꯜ 2010ꯒꯤ ꯑꯥꯒꯁ꯭ꯠ ꯊꯥꯒꯤ ꯅꯣꯡꯁꯤꯡ 38ꯗ ꯐꯣꯡꯈꯤꯕ COVID-19 ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯏꯁꯥꯃꯛ꯫ ꯄꯥꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯣꯔꯣꯅꯥ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯊꯥꯡꯖꯝ ꯆꯥꯎꯔꯦꯟ꯫ ꯀꯣꯔꯣꯅꯥ, ꯅꯤꯡꯊꯤꯔꯕ ꯅꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯨ ꯊꯥꯖꯈꯤꯗꯦ ꯀꯅꯥꯅꯁꯨ ꯑꯁꯨꯛ ꯇꯝꯊꯤꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯅꯍꯥꯛꯅ ꯈꯣꯡꯗꯥꯔꯛꯄꯗ ꯍꯨꯕꯦꯒꯤ ꯀꯣꯅꯨꯡ ꯌꯣꯍꯥꯟ ꯁꯤꯇꯤꯗꯨ
ꯅꯨꯃꯤꯠ 63ꯅꯤ ꯂꯣꯛꯗꯥꯎꯟ ꯄꯤꯈꯤꯕꯗꯨꯅ ꯃꯥꯂꯦꯝꯗ ꯐꯣꯡꯈꯤꯕꯅꯤ ꯅꯍꯥꯛꯀꯤ ꯇꯝꯊꯤꯔꯕ ꯁꯛꯇꯝꯗꯣ ꯀꯣꯔꯣꯅꯥ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯅꯍꯥꯛꯀꯤ ꯀꯔꯝꯕ ꯁꯛꯇꯝꯅꯣ COVID-19 ꯑꯁꯤꯅ ꯇꯝꯊꯤꯔꯕ ꯅꯍꯥꯛꯀꯤ ꯖꯒꯣꯏ ꯁꯥꯊꯦꯛꯇ ꯃꯤꯄꯥꯏꯅꯔꯦ ꯁꯪꯁꯥꯔꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯨꯊꯠꯂꯒꯦ ꯈꯜꯂꯤꯕꯔꯥ ꯃꯤꯑꯣꯏꯕꯕꯨ ꯀꯥꯡꯀꯨꯜ ꯊꯦꯡꯅ ꯀꯣꯔꯣꯅꯥ ꯇꯝꯊꯤꯔꯕ ꯅꯍꯥꯛꯀꯤ ꯁꯥꯏꯑꯣꯟ COVID-19 ꯊꯤꯒꯠꯂꯤ ꯑꯔꯦꯞꯄ ꯂꯩꯇꯅ ꯅꯍꯥꯛꯀꯤ ꯍꯧꯔꯛꯂꯣꯜ ꯃꯥꯂꯦꯝꯒꯤ ꯐꯥꯎꯔꯕ ꯗꯥꯛꯇꯔ ꯁꯥꯏꯟꯇꯤꯁ ꯁ꯭ꯇꯤꯐꯦꯟ ꯇꯔꯅꯔ ꯑꯦꯋꯥꯔꯗ ꯊꯣꯅꯦꯁ ꯁ꯭ꯇꯦꯟꯂꯤ ꯄꯥꯔꯂꯃꯦꯟ ꯃꯥꯏꯀꯦꯂꯤ ꯕꯦꯡꯀꯔꯅꯆꯤꯡꯕ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯅ ꯐꯪꯕ ꯂꯩꯈꯤꯗꯦ ꯅꯍꯥꯛꯀꯤ ꯂꯦꯒꯦꯁꯤ ꯗꯇꯥ ꯀꯣꯔꯣꯅꯥ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤ ꯆꯤꯡꯅꯔꯕ ꯋꯥꯍꯪ ꯀꯌꯥ ꯅꯍꯥꯛꯄꯨ ꯃꯤꯒꯤ ꯈꯨꯠꯁꯦꯝꯂꯥ ꯕꯥꯔꯇꯣꯃꯦꯟ ꯁ꯭ꯋꯥꯏꯖꯦꯡꯂꯤꯒꯤ ꯆꯥꯌꯦꯡꯗꯒꯤ ꯄꯣꯛꯈꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯀꯤꯇꯤꯒꯤ ꯈꯨꯠꯁꯦꯝꯂꯥ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯀꯌꯥꯅ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ ꯅꯍꯥꯛꯀꯤ ꯏꯃꯥ ꯂꯩꯄꯥꯛ ꯆꯥꯏꯅꯥꯕꯨꯁꯨ ꯀꯣꯔꯣꯅꯥ ꯅꯤꯡꯊꯤꯔꯕ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝꯕꯨ ꯅꯤꯡꯇꯝꯅ ꯁꯤꯖꯤꯟꯅꯕꯇ ꯅꯠꯇꯅ ꯅꯥꯍꯠꯄꯤꯔꯕ ꯑꯊꯣꯏꯕ ꯖꯤꯕꯅꯤ ꯍꯥꯏꯕꯒꯤ ꯅꯥꯄꯜꯅ ꯃꯝꯂꯕ ꯃꯤꯑꯣꯏꯕ ꯖꯤꯕ ꯀꯌꯥꯒꯤ ꯇꯥꯡꯖꯕꯒꯤ ꯍꯛ ꯑꯣꯏꯔꯤꯕ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝꯕꯨ ꯏꯗꯣꯝꯇꯒꯤꯅꯤ ꯈꯜꯂꯨꯕ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯗꯤ ꯐꯪꯂꯕ꯭ꯔꯥ ꯄ꯭ꯔꯀꯤꯇꯤꯒꯤ ꯆꯥꯎꯔꯕ ꯆꯩꯔꯥꯛ ꯑꯃ ꯍꯦ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯀꯣꯔꯣꯅꯥ ꯇꯝꯊꯤꯔꯕ ꯅꯍꯥꯛꯀꯤ ꯁꯥꯏꯑꯣꯟ COVID-19 ꯅꯇꯦꯐꯝꯗ ꯇꯦꯁꯜꯂꯣ ꯅꯍꯟꯐꯝꯗ ꯍꯟꯖꯤꯜꯂꯣ ꯍꯌꯥ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 39ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯌꯥꯏꯔꯤꯄꯣꯛ ꯇꯨꯂꯤꯍꯥꯜ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯑꯥꯔꯦ ꯃꯩꯅꯥꯝꯒꯤ ꯁꯩꯔꯦꯡ ꯅꯪꯒꯤ ꯂꯩꯀꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯣꯖꯥ ꯑꯥꯔꯦ ꯃꯩꯅꯥꯝꯒꯤ ꯃꯁꯥꯃꯛꯀꯤ ꯈꯣꯟꯊꯣꯛꯇ ꯅꯪꯒꯤ ꯂꯩꯀꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯑꯍꯥꯟꯕꯃꯛꯇꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯥꯔꯦ ꯃꯩꯅꯥꯝ ꯇꯨꯂꯤꯍꯜ ꯌꯥꯏꯔꯤꯄꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯩꯅ ꯉꯁꯤ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯪꯒꯤ ꯂꯩꯀꯣꯜꯗ ꯂꯧꯕꯤꯔꯁꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯍꯩꯅꯝ ꯂꯩꯅꯝꯇꯅ ꯌꯣꯝꯂꯕ ꯅꯪꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯁꯦ ꯀꯌꯥꯗ ꯇꯔꯨ ꯇꯅꯥꯜꯂꯕ ꯑꯗꯨꯕꯨ ꯃꯎ ꯀꯪꯂ ꯇꯂꯥ ꯄꯥꯃꯦꯜꯗꯤ ꯍꯧꯍꯟꯕꯤꯒꯅꯨ ꯅꯨꯡꯁꯤꯔꯕꯤ ꯅꯪꯒꯤ ꯂꯩꯀꯣꯜꯗ ꯍꯧꯍꯟꯕꯤꯌꯨ ꯃꯅꯥ ꯄꯨꯡꯂꯥ ꯄꯥꯃꯦꯜꯗꯣ ꯏꯅꯤꯡ ꯇꯧꯅ ꯎꯔꯨꯝ ꯇꯥꯡꯖꯒꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯔꯕ ꯍꯩꯅꯝ ꯂꯩꯅꯝꯕꯨ ꯅꯝꯗꯨꯅ ꯁꯣꯟꯊꯔꯕ ꯍꯛꯆꯥꯡ ꯀꯣꯂꯥꯡꯁꯦ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯤꯌꯨ ꯅꯨꯡꯁꯤꯔꯕ ꯍꯩꯅꯝ ꯂꯩꯅꯝꯕꯨ ꯅꯝꯗꯨꯅ ꯁꯣꯟꯊꯔꯕ ꯍꯛꯆꯥꯡ ꯀꯣꯂꯥꯡꯁꯦ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯤꯌꯨ ꯑꯝꯕ꯭ꯔꯥꯄꯨꯔꯒꯨꯝꯂꯕ ꯅꯪꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯇꯥꯡꯖꯂꯤꯟꯕꯨ ꯁꯩꯗꯥꯡꯍꯟꯕꯤꯒꯅꯨ ꯃꯛꯇ꯭ꯔꯕ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯆꯟꯅꯐꯝ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯊꯤꯛ ꯑꯅꯦꯝꯕꯅ ꯊꯥ ꯂꯥꯝꯕꯒꯨꯝ ꯑꯣꯏꯔꯒꯗ꯭ꯔꯥ ꯅꯪꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯑꯣꯏꯔꯒꯗ꯭ꯔꯅꯦ ꯅꯪꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯔꯤ